Ngasi foꯡkiba tongan-tonganba paw-chesing amadi social media-dagi lawkhatjaba paw-singgi update pizari ahanbada maruiba paw. Kanto Sabalgi mob aduda mobilize toriba ex-MLA Saitu SCG NPP candidate ke lawbum mahaki sumangda kulay paiba kaya laktuna laikre. Masina takpadi Kuki gi political leader khudingmak asi lalhaubani haibada hemanba thokloy amasung masigumba lalhaulupta chenaba kayana lengaki mapi mapa oiribana ngasi Manipur gi oiriba phibam asi government na yengduna leiribani haiki luhongba tha hum phabada ngairingaida lanjennakraba matung yumdudagi postai amata lauthoke haibasu army na yakidre karisu tawroi haina thamlamlaga ngaside pumnama Kuki militant singna mai thadopikre haina Maina tumna sakraba yum amagi mapu amana mamitagi mapi taba makai phongtorakre kotu na lengakta maral sirakre Kuki ama kulay paiba singna hatkre Kanto Sabalda MPB mall na chatuna yengsinkre Central Force amadi Manipur Police ki marakta UNGKHTNARE FNCC na condemn tawrakre Army na thawsadaba na Kanto Sabalda mitaigi yum taruk mai tharamkhibani haina Haikam Dingona Phongtorakre Ukhrul District ki mafam kayada security na thihumbagi akanba thabak chathakre Walls Mitai Council na yaningdaba phongtorakre Manifesto da afasfagi matangda haptuna nainabagi mahuta lengangna kadai fawba thaudang yagadagi haibaromda nainabiu afasfa muthanaba honabada mipung khudingmangna thaudang lawfam thoi haike Lal hauba namthanabagi namada fake encounter tawduna miyoi kaya hatkiba du haujikti tonganba nakal amaromda puthokduna miyoi kaya hatpa tuppa kansilagli haina Brinda thangnaudamna phongtorakre haujik paw sandongna pizari Kotu na lengakta maral siragli Ngarang Laimakong area da thokiba thaudok adugi daida pumba lengangna pugadabane lengangna lawkhatfam thokpa thabak matam chana lawkhatpa ngamdabadagi thaudok asti thoklakpani haina Committee on Travel Unity Kotu Sadar Hills ki maikaidagi lengakpu maral sirakle Kotu na thadorakpa sirol amada Kuki Zomiyamgi mathakta matam sangna blockade ki khongjang changsilakpada lengangna masibu thingba ngamdabadagi ngasi Laimakong area gi thaudok adu thoklakhibani haibaga loinana United Naga Council UNC na taliba demandsing adusu yaningdaba phongtoragli kotu na makha taraduna tribal community anigi marakta mungnarakpada Kasanaga miyoi kharana Laimakongda leiba mitaigi yumsing adu mai thakibani Mai thakiba adu Kukizo community ki mathakta maral sibaga loinana miyamgi sentiment fangnaba honabani haina maral sirakpaga loinana asigumba thawong asina communal tension hengalhalle haibaga loinana Kukizo gi mathakta blockade chathabada senaba sing khudakta faduna Kukizo miyamgi nomagi tangai fadaba polam sing pusilakpada apanba pihalloidabani hainasu lengak amade mari leinaba authority da taksilakle Amaromda UNC gi mihus singna tha sigi nipanda Chief Minister ga unaduna su agreement toknaba Nemsaki Gen Deputy CM phamdagi lokthoknaba amade leilon bai fai khulgi sip phanaba demand tawkhiba adubo akan mamawngda yaningdaba phongdoragli Kuki ama khulai paiba singna hatkre Kangpokpi district manung chana leiba Gawajang village da sakhangdaba khulai paiba singna Nongmei Kaptharakpadagi panduna Kuki ama sikre Sanalaibak Pauche Sina Pangba report ki matung ina sakhangdaba khulai paibasing aduna chawrangna ngarang nungthil pung marirom tarakpa aduwaida singthabagi farm da thabak tawringaida Nongmei Kaptharakpadagi hingnaba chenthorakpada Kokholen singsit kauba Kuki gi miyoi ama Nongmei na panbadagi sikhibani asi bhaksang haudiksu lawkhatana leiri hairi Kanto Sabalda MPB mall na chatuna yengsinkre Central Force amadi Manipur Police ki marakta UNGKHTNARE Laimakong manak nangna lairiba Kanto Sabalda Kuki singna kumtharaktuna yum tarung mai tharangkhibagi matangda Lok Sabha gi MP akoi jambi mall na chatuna yengsinkre yengsin khongchat aduda MPB mall na Kanto Sabal manak nangna duty tariba Central Security Force singa unaduna Kuki singna yum mai thaba haurakpa aduda karigidamak athingba pidabano khangaude hairabasu yum mai tharakpagi maikhu wangna kakhalakpa matamda sensinduna makhatana thokhaningdaba thaudok thoktanaba Kuki sing adubu tanthokkhidriba karigino haibana singba wahang kaya hangkhre
Loinana yumay chaklakpa adubu kannaba changsilakiba mitay-singdana onsinduna changba yaroi haibaga loinana phubi saibiba amadi tear gas kaptuna tankaibagi thawongsingi matangda pendaba wafam kaya fongdorakre. Nakal amaromda ngarang Kanto Sabalda thokiba thodok aduda mathau tawriba Central Security Force amadi Manipur Police anigi marakta chauna ungkhatnabasu thokre. Sanalaibak Pause asina phangba report amagi matungina Central Security Forcing aduna Achan Mirai naibagi mawongda satharakpa thawong aduda pendraba Manipur Police ki personnel singna Kuki singi mathaktasu maralgi matungina tawpham thokpa action sing lawgadabani haibana singba wafam sing phongdoki hairi. FNCC na condemn tawragli leimakhong singmang amadi Kanto Sabalda leiba naga amadi mitay purukki yum taruk mai thaduna kai haurakpagi thawong Foothill Naga Coordinating Committee FNCC na akan mamongda condemn tawragli committee asigi Information and Publicity Wing na thadurakpa sirol amanhai leimakhong singmang amadi Kanto Sabalgi yum taruk mai thaduna kai haurakpagi thawong adu akan mamongda yaningde khunai asigi tunggi mirolgidamak dedicate tawduna leiriba Cornerstone Mission School amadi Hope International School da atamnana attack chathaduna lut tawba asimang condemn tawi ikuikuidringaida Hope International School gi founder amadi Principal Dr. Manubu Tamthina hatok pikhibagi thodokna maram oiraga mahaki imung manung amadi miyam aduki matik thamoi kaiduna leiribani asigumba sairak asida lamhen tu henba miyoi singna amuk school asigi posai kaya lut tawduna manghantakhalamba asimak miyoi bana chatkadaba lichatnate asigumba thawong asi ngakpifam thokte Yangkai Tare Suba Mountain Division Leimakhong amadi Punjab Regiment yauna Central Armed Police Force singi mimang maktada tamthiraba thodok asi thokibani yumai thaduna chatharagliba thawong asina maram oiraga lengangna lauriba thodang asi miyamna wahang hangingai oiragle asigumba tamthiraba thawong asi chathabada chenariba sing atuba matamda thigatuna phabaga loinana matik saba sairak pigadabani Mahai tampham changda attack chathaduna yumkai mai thaduna misam hatpa haibasigi justification ama leifam thokte asigumba thodok asi protest ki machatnate Manipur lengak amadi Ministry of Home Affairs na law and order ngangnaba amasung kanglop furuk khudingmak tekta kaidana ngang senaba chapchaba thauchil paikhatkadabani ngarang thokiba thodok aduna chaitheng mayok na halamlaba imung manung singidamak FNCC na chapchana lepkani Asumba while fanghanduna logi kanglon singbu compromise tawdaba haibasina tungkoina chatnaba yaba ingtapa purakpa oithokani hainasu chirol aduna makhatari Army na thausadabana Kanto Sabalda mitaygi yum taruk mai tharamkhibani haina dingona fongdorakre Indian Army na mathau ningthina pangthokhidabana maram oiraga leimakhong Army garrison manak nakna leiriba Kanto Sabalda yum mai thabagi thodok thokhibani haina Sengmai SG MLA Haikham dingona fongdorakre maitegi mi leinadraba yum mai tharambagi thodoka mari leinana chenaba miyoi ahum phare hainasu mahakna fongdoke paumi singda wangangbada mahakna haike Kanto Sabal hairiba mafam ase leimakhong Army garrison ga yamna naknaba mafamne Indian Army na mathau ningthina pangthokhidabadagi ngarangi thodok adu thokhibani hiram asigi matangda Chief Minister Y Khemchan ga wari sanaduna oiragliba phibam asigi matangda marik chumba paudam pikhre thodok thokliba mafam aduda hakthengnana chatuna yengsinkibaga loinana matungda asigumba security gi asoiba leihandanaba honabinaba mari leinaba singda khangalagani haina fongdoke Lal hauba namthanabagi namada fake encounter tawduna miyoi kaya hatkibadu haujikti donganba nakal amaromda puthoktuna miyoi kaya hatpatupa kankhalagli haina Brinda thongnawdamna fongdorakre State asida lal hauba namthanabagi namada fake encounter tawduna miyoi kaya hatkibadu haujikti donganba nakal amaromda puthoktuna miyoi kaya hatpatupa tawba natana miyoi kayadi yumda sangba yahandana leihalle haina Hanagi Additional SP Brinda Thongnawdamna fongdorakre ngarang Palace Compound leiba lamyanba sanglena pangthokiba Extra Executive Victim Association Manipur EEBFAM lingkhatkibagi 13 suba Foundation Day ga mari leinana English singaniga kunmapanda lal hauba pungmut mutlagani hairibasi fake encounter amuk haurakadawribra haiba thimda pangthokiba khana nainabagi thoramda Panelist ama oina sarugya kiba thaunawdam Brindana fongdokibani
Ngarangi khana nainaba aduda social scientist Dr. Dhanavi Laistramna moderator amade Indira Gandhi National Tribal University Associate Professor Dr. Homen Thangjam United News of India Imphal Gisip Bureau Ningthau Khongjam Saityadit amade Human Rights Defender Advocate Wahengbam Joy Kumarna panelist oiduna tongan ba hiramda makhoi oiba mod phongdoknaki hairi. Brindana makha taraduna hai India government na ngasi faubada Northeast state singda yengliba media ngasti karino haiba khangba ngamde loinana India lengakna awang nongpok thangbada leiriba state sing asidagi lal hauba namthanaba kanna hotnarabaso ngasi fauba lal haubagi ihaudi adumak lengdana leiri haiki. Ukhrul district ki mafam kayada security na thihumbagi akanba thabak chathaba haukhre. Ukhrul district ki nungsangkhong manakta ambush tawduna Assam Rifles personnel ani hatkiba thodok matung district asigi khul kaya umangi saru kaya amadi Imphal Ukhrul lambi ki vulnerable oiba mafamsingda security force na paksana thiba humbagi thabak chathaduna ambush aduda chenaba sing fanaba akanba thabak chathakre. Assam Rifles ki maikedagi phongdorakpada paramilitary force asina Border Security Force BSF amasung Manipur Police ka khusamnaraga irai numita ambush tawrakiba mafam nungsangkhong area da paksana thiba humbagi thabak chathakre. Operation aduda yum taba mafam sing khudong thiningai oiba lambi sing umangi mafam sing da khulai paiba singi khonguli baga loinana makhoina lotuna thamlamba khulai sing phangba ngamkhe. Operation aduda local residents sing da akia khang amata pikhiba leite haire. Thasigi tarukta Imphal Ukhrul lambigi nungsangkhong manakta masa khangdaba miyoi singna chatharakpa ambush da Assam Rifles ki warrant officer Balwan Singha amasung Habildar CM Singha lekhidabani maragasida Assam Rifles ki convoy da ambush chathakiba thawong adu karigumba amata da mari leinade haina NSNIM gi maikedegi phongdorakpa laikhrabani hairi. Afaspa muthanaba honabada mipung khudingmakna thaudang laufam thoi lamdam asidagi Armed Forces Special Power Act 1958 muthanaba honabada mipung khudingmakna thaudang laufam thoi Police Station kharadagi ek asi lauthokpa miyamgi apenba oide haina Working Committee on Apunba Law Manipuri Coordinator Fulindro Konsamna phongdorakre. Wafam asi ngarang Thangjam Manorama Memorial Charitable Trust Mamon Kampu amade Apunba Law Manipur na sinduna pangthokpa Taratare suba Assam Rifles na apaspagi marumda mihati na hatwakpi kraba Thangjam Manorama mihati sahi kunganithoi mapung phabagi ningsing thauramda mahangna phongdokhibani. Bamon Kampu Community Hall da pangthokpa thauram aduda Apunba Law Manipuri Coordinator Joy Singakam Rupachandra Nongthombam Joy Konthaujam amade Manorama Memorial Trust ki President Thiam Nilbirsu sarugyakhe. Thauram aduda Fulindro Konsamna makha taraduna hai Taratare suba AR gi personnel singna Manorama bu mayumdagi sasan phabagum phaduna nupi oibagi ikai khumnaba manghanba loiraba matungda mihati na hadoklamlaga thamlamkhibani haike.